ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯏꯕ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 7 ꯑꯩꯈꯣꯏ ꯃꯌꯥꯝꯅꯗꯤ ꯂꯥꯡꯕꯟꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯅꯕꯗꯣꯀꯣ ꯎꯁꯣꯞ ꯌꯥꯝ ꯀꯠꯅꯅꯤ ꯀꯠꯅꯗꯕ ꯎꯁꯣꯞꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯃꯥꯡꯕ ꯍꯧꯒꯗꯒꯦ ꯑꯗꯨꯅꯤ ꯃꯌꯥꯝꯒꯤ ꯇꯔꯄꯣꯟ ꯎꯁꯣꯞꯅꯆꯤꯡꯕ ꯀꯠꯄ ꯌꯥꯔꯣꯏꯗꯕꯩ ꯇꯥꯏꯃꯤꯡꯁꯦ ꯃꯁꯤꯁꯤꯅ ꯄꯨꯡ 12:59 12:58ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞ ꯀꯠꯄꯁꯦ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯅ 1 2 3 4 5 6 7 8 9 10:59ꯗꯅꯦꯕ ꯒꯣꯔꯣꯟ ꯍꯧꯗꯣꯏꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦꯀꯣ ꯗꯟꯗ 9 ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯦ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯡꯗꯥꯡꯒꯤ 9:58ꯗꯒꯤ ꯒꯣꯔꯣꯟꯁꯦ ꯂꯥꯛꯄ ꯍꯧꯅꯦꯕꯀꯣ ꯑꯗꯨꯒ ꯄꯨꯡ 1:23 8 ꯁꯦꯞꯇꯦꯝꯕꯔꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 1:23ꯗ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯄꯨꯡ 9:58 ꯇꯥꯕ ꯃꯇꯝꯗꯒꯤꯗꯤ ꯄꯦꯅꯝꯕ꯭ꯔꯥꯗ ꯁꯣꯛꯄ ꯍꯧꯔꯛꯀꯅꯤ ꯑꯗꯒꯤ 9:58 ꯁꯤꯗꯒꯤꯗꯤ ꯒꯣꯔꯣꯟꯁꯦ ꯁꯣꯛꯄ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯝꯕ꯭ꯔꯥꯁꯦ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯕꯁꯤꯅ 11:42 PM ꯁꯤꯗ ꯑꯣꯏꯅꯦꯕ ꯑꯗꯨꯒ ꯐꯦꯖꯁꯤꯅ ꯑꯩꯈꯣꯏꯒꯤ 12:22ꯗ ꯂꯣꯏꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯄꯨꯡ 1:23ꯗ ꯒꯣꯔꯣꯟ ꯄꯨꯝꯊꯥ ꯊꯥꯗꯣꯛꯑꯅꯤ ꯒꯣꯔꯣꯟꯒꯤ ꯑꯄꯨꯟꯕ ꯃꯇꯝꯁꯦ ꯄꯨꯡ 5:23 ꯆꯪꯅ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁꯁꯦ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯁꯨ ꯃꯥꯡꯅꯤ ꯃꯔꯝꯗꯤ ꯆꯟꯗ꯭ꯔꯒ꯭ꯔꯍꯟꯁꯦ ꯎꯒꯗꯕꯅꯤꯅ ꯑꯗꯨꯅ ꯇꯔꯄꯣꯟꯒꯤ ꯎꯁꯣꯞ ꯇꯧꯕꯤꯅꯤꯡꯕꯁꯤꯡ ꯍꯥꯏꯔꯤꯕ ꯄꯨꯡ 12:59ꯒꯤ ꯃꯃꯥꯡꯗ ꯆꯥꯕ ꯊꯛꯄꯅꯆꯤꯡꯕ ꯂꯣꯏ ꯂꯣꯏꯁꯟꯕꯤꯔꯣ ꯃꯗꯨꯃ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯒꯣꯔꯣꯟꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯈꯛ ꯂꯩ ꯃꯌꯥꯝꯒꯤ ꯒꯣꯔꯣꯟꯁꯤ ꯃꯥꯡꯉꯤ ꯍꯥꯏꯅꯕ ꯃꯇꯝꯁꯤꯗꯀꯣ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕ ꯔꯥꯍꯨ ꯀꯦꯇꯨ ꯍꯥꯏꯅ ꯀꯧꯕ ꯁꯤꯒꯨꯝꯕ ꯁꯦꯗꯣ ꯄ꯭ꯂꯥꯅꯦꯠꯁꯤꯅ ꯔꯥꯍꯨꯅ ꯊꯥꯁꯦ ꯎꯝꯃꯦ ꯍꯥꯏꯅ ꯂꯧꯏ ꯑꯩꯈꯣই ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯤꯁꯦ ꯊꯥꯗ ꯇꯥꯔꯛꯄꯁꯦ ꯔꯥꯍꯨꯅꯦꯅ ꯑꯗꯨꯃꯥꯏꯅ ꯔꯥꯍꯨ ꯀꯦꯇꯨꯁꯦ ꯗ꯭ꯔꯦꯒꯣꯟꯁ ꯍꯦꯠ ꯗ꯭ꯔꯦꯒꯣꯟꯁ ꯇꯦꯜ ꯍꯥꯏꯁꯦ ꯏꯃꯥꯖꯤꯅꯔꯤ ꯄ꯭ꯂꯥꯅꯦꯠꯅꯤ ꯑꯗꯨꯕꯨ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯗꯗꯤ ꯌꯥꯎꯏ ꯏꯃꯥꯖꯤꯅꯔꯤ ꯄ꯭ꯂꯥꯅꯦꯠ ꯑꯣꯏꯔꯤꯕ ꯄꯣꯠꯁꯦ ꯃꯤꯠꯅꯁꯨ ꯎꯕ ꯉꯝꯗꯕ ꯇꯦꯂꯦꯁꯀꯣꯞꯅꯁꯨ ꯎꯕ ꯉꯝꯗꯕ ꯄꯣꯠꯁꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯎꯅꯦꯕ ꯍꯥꯏꯔꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 7ꯗ ꯔꯥꯍꯨꯒꯤ ꯃꯁꯛ ꯎꯅꯤ ꯀꯦꯇꯨꯒꯤ ꯃꯁꯛ ꯎꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗ ꯍꯥꯏꯗꯤ ꯊꯕꯛꯁꯤ ꯐꯪꯒꯦ ꯇꯧꯔꯒ ꯍꯦꯛ ꯀꯥꯏꯕꯒꯨꯝꯕꯀꯣ ꯌꯥꯝꯗꯤ ꯇꯥꯟꯅꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯔꯤꯖꯜꯠ ꯑꯥꯎꯠ ꯑꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯀꯥꯏꯕ ꯈꯣꯠꯄ ꯑꯗꯩ ꯈꯜꯂꯛꯇꯕ ꯍꯟꯖꯟ ꯇ꯭ꯔꯥꯏ ꯇꯧꯔꯁꯨ ꯈꯜꯂꯛꯇꯕ ꯀꯦꯔꯤꯌꯔꯗꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯈꯠꯅꯕ ꯇꯤꯟꯅꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕꯅꯆꯤꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯃꯊꯥ ꯌꯥꯝ ꯁꯥꯒꯟꯕ ꯑꯗꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯀꯟꯕ ꯑꯁꯤꯅꯆꯤꯡꯕ ꯏꯃꯨꯡꯁꯦ ꯀꯟꯐ꯭ꯂꯤꯛ ꯂꯩꯕ ꯇꯤꯟꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯕꯀꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯒ ꯇꯤꯟꯅ ꯌꯥꯗꯗꯅ ꯁꯦꯄꯔꯦꯁꯟꯒꯤ ꯇꯥꯏꯞꯇ ꯅꯨꯄꯤꯅ ꯑꯃꯨꯛ ꯃꯄꯥꯝꯗ ꯃꯇꯝꯁꯦ ꯀꯨꯏꯅ ꯂꯩꯕ ꯅꯨꯃꯤꯠ 4-5 ꯂꯩꯔꯝꯃꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯂꯩꯈꯤꯕ ꯗꯥꯏꯚꯣꯔꯁꯃꯛꯁꯨ ꯇꯧꯕ ꯅꯠꯇꯕꯗ ꯁꯦꯄꯔꯦꯁꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕꯒꯨꯝꯕ ꯑꯗꯒꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯑꯗꯒꯤ ꯁ꯭ꯄꯥꯎꯁꯅ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯕꯒꯨꯝꯕ ꯑꯗꯒꯤ ꯃꯦꯔꯤꯇꯦꯜ ꯂꯥꯏꯐꯇ ꯑꯣꯕꯁꯇꯦꯀꯜ ꯂꯩꯕ ꯑꯗꯨꯒ ꯆꯦꯂꯦꯟꯖꯤꯡ ꯌꯥꯝ ꯑꯣꯏꯕ ꯑꯗꯩ ꯕꯤꯖꯤꯅꯦꯁꯇ ꯀꯔꯕꯥꯔꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯥꯡꯕ ꯇ꯭ꯔꯣꯕꯜ ꯏꯟ ꯕꯤꯖꯤꯅꯦꯁ ꯑꯦꯟ ꯖꯣꯕ ꯂꯩꯕꯁꯦꯀꯣ ꯍꯥꯏꯁꯤꯒꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯑꯣꯏꯔꯕ ꯄ꯭ꯔꯣꯐꯦꯁꯟ ꯀꯦꯔꯤꯌꯔꯗ ꯑꯌꯦꯠꯄ ꯂꯩꯔꯕ ꯍꯦꯜꯊ ꯏꯁꯨ ꯌꯥꯝ ꯇꯣꯏꯅ ꯂꯩꯔꯕ ꯔꯤꯂꯦꯁꯟꯁꯤꯞ ꯇ꯭ꯔꯣꯕꯜ ꯂꯩꯔꯕ ꯂꯤꯒꯦꯜ ꯏꯁꯨ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁꯀꯤ ꯅꯨꯃꯤꯠꯁꯤꯗ ꯔꯥꯍꯨ ꯀꯦꯇꯨꯒꯤ ꯄꯨꯖꯥꯒ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯀꯥꯜꯍꯁꯇꯦꯁꯣꯔ ꯄꯨꯖꯥꯁꯤ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇꯒꯤ ꯂꯩꯔꯝꯕ ꯑꯣꯕꯁꯇꯦꯀꯜ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯑꯣꯏꯔꯤꯕ
adi profession career da obstacle piriba adagi family da stress lainaba adagi conflict laiba asina singba legal issue laiba asina singba mayam punamakse kokpa ngamni maram sina hariba singse career da adagi business ta job ta adagi family da adugumba lairaba duga loinana masida koigi obstacle in marriage ko luhongbada ayat papan malaiba adagi propose la amaga kai gan bagumba sina singma mayam si rahu ketugi kanu ngakta wa ayat papan mapibase maram sina hariba September 7 sigi nungthin pung 3 makhai ta matamda goron si manga kanda ta godaba bujani ko goron si manga matamda nungthin gi pung 3 makhai ta matamda Sri Kalhasteshwar puja ga loinana rahu ketugi puja si tawni kanagumba miyo mayam health issue haidi laina ma thongmam khangdana naba adagi test tawrasu kaim phangde bu haiba aingon isada di dum na siguma mayam punamakse loina kokke haragadi September gi date 7 sida suksoi soidana puja se tokthokpiu natraga yaubiu mafam sida di puja si pangthokani kanagumba singna separate oina yumda tawjage haiba natraga kanagumba mafamda tawhalasu yai suksoi soidana masidi tawbiu adongi punsida ahongbam lakani puja si tawra matungda adomda kari ahongba lakbiye hado suksoi soidana amtang yengbiu masi haireraga matang sida video si loisanjage adom video si kanagumba khanghaningba lairaba adoragadi share tawbiramu like tawbiramu si haraga loisanjari thank you mayam punamak